Manipur HOUJIK OIRAKLIBA PHIVAMA Yenglaga Center amasung State Government na Armed Forces Special Power Act Afspa 1958 review Tougadouri. Act asi Manipur gi Jingi district singda CHNI TAMPAK MAPHAM singda KUMJA lisingani kunithoi digi HOUDUNA AYAMBA MAPHAM dagi LOUTHOKKHRABANI. Hiramasi matang da national gi pause the Hindu da phonglakpa report amana hai Manipur HOUJIK thokliba irang asi Yenglaga Northeast State singda act asigi leiriba scope adu review taunaba lepnakhibani. Manipur HOUJIK CHATNARABASU Afspa asi tha taruk khudingi sangdoktuna lakhiba adugi matamsu lakliba tang kunthada loiragani. Manipur gi single district singda disturbed area CHNI KUMJA lisingani kunithoi dagi HOUDUNA TAMPAK law and order gi phibam phagalakpadagi Afspa si tapna lauthokpa haurakhi. Manipur da khutlai paiba mi sing kai hene hengalakpa amadi senkai thumkai amasung sel gi demand da kidnap tawbigi chang hengalakliba asida akhanaba mityang thamlaga Afspa review tawbigi wafam asi puthorakpani haina senior official lamana phongdorakhi. Jing amasung TAMPAK ki mafam singda khutlai paiba mi natraga village volunteers sing adumakpo TAMPAK ta ek asi chatnadaba maramna armed forces na operate Taubada kudong chadaba amasu oiri haina official na makatana phongdokhi amaram the state government ki official lamana phongdorakpada HOUJIK oiriba Manipuri PHIVAMA si phatrabasu KUMJA lisingwa samapan merfutaragi matamda oiramba PHIVAM adugadi khenabalai senkai thumkai amadi miphami pun yaurabasu madupunamak state police na control tawbaga loinana chenaba sing phabagi thabak leptana chachari haina makna makhatakhi Afspa ga mari lainana khwaidagi nongna thokiba notification anigi matung in state lairiba sister security agencies sing law and order ngakna ba hotnabada sizinaba maramna ground gi phibam chap chana assessment tawba ngamdre maramaduna disturbed area asi HOUJIK una review tawba asi matam chaba haibadu oiri Oiroi ngakpigani matam chaba haibadu oiroi issue asi yamna sensitive oibana sexual haudrabadi miyamgi criticism amasung yaningdaba kaya lakpiyai haina pausna makhatari.